ngasi phongkhiba tongan ba pausi singamadi social media dagi lokhajaba pausingi update pijari ahanbada maroiba pau kuki singi separate administration pigedabani haina chatkhiba mass rally da nan manipuri sing yaukhibagi video sing viral oiragli kuki jo taba mafam singda kuki jo miyamna demand kaya tahanduna rally chatkre mifam pangthoktuna warep kaya lokre su group kuki jo me marna mahut sinba wahai oina sijinarakbada ZRO na yaningdaba phongdoragli Ireng naga khulda lambi thingbagi khongjang makha chathari Guwahati gi mifamda kuki jogi MLA taragi manungda manga yaukhidre lengak semjakrasanu haiba yaure Popular government sembagi thorang thadau NP na mapung phana sawgalakli Ireng liangmai khulda chatharamba kuki khulai paiba singi lujadaba thongni haina yot front haumi na phongdorakli Thajanaba laitriba phawba yumda hanjinbagi thabak tahana yakhiroi haina governor na phongdorakre Khamini gi mayokta khongjang changsinbada yawba naha ama thori yanduna halagani AK Mishra na kuki CSO sing unakre India na Manipur bu maikei kayada kangkhong sahenaba honari haina amukona phongdorakli singi MLA singna singmi miyamda ama haiba tamda ama haiba tawroidabani hairakli Syed Mujibur Rahman na Manipur Cricket Association gi thabak tawbada athingba thamle lairaba imungi mahairoi sing private school da chada kun manga gi sit lemna pina naba Supreme Court na khangankre Arunachal Pradesh ta ILP system IT gi mateng na monitor tawhanduna mapangal kankal hangadori Kolkata da Nipah virus ki positive case ani thengnare ning tambadi niraga fangada banate jihad ki mateng na fangada bani haina Abu Musa Kashmiri na phongdokre Hojik pausing amuk sandona pijari kuki sing tagi oiba union territory amadi separate administration pigadabani haina kuki na kundaba mafam singda miyamge oiba khongchat chatkre kuki taba mafam singda chatkhiba rally asigi manung channa Churachandpur district tasu chatki indigenous tribal leaders forum na sinduna pangthokiba rally aduda saruk yakhiba kuki miyamna we want separate administration we demand UT with legislature haibana chingba play card kaya sijinakhiba loinana no solution no race haibana singba kholau kayasu lauki masing yamlaba miyam aduna tongan mafam ahumdagi laklaba matungda tuibongda leiba peace ground da miyamgi oiba mifam ama pangthokhi khongjang asigi saruk ama oina border town oiriba moredasu pangthoki khongjang aduda Manipurda popular government ama sembada kuki MLA amata saruk yaba yaroi lengak sembada kuki phurupna chagotloi haiba kholau sing lauki moreda leiba kuki gi CSO amadi miyamna saruk yaduna moregi tongan mafamda koina chaluraba tungda Hill Tribal Council gi office da thunglaki khongsat asiga mari lainana moreda ayu pung 13 dagi nungthil pung 2 phawba total shutdown chathaki amaromda khongsat asigi saruk ama oina Senapati district ki kuki singna khundaba mafam singdasu rally asi chatkhi Kuki sing tagi oiba union territory ga loinana separate administration pigadabani haina chatkhiba mass rally da nan manipuri sing yaukhibagi video sing viral oiri karigi damak nan manipuri sing na kuki gi rally da yauribanu haiba adugi maramdi miyamna hojiksu chamamnari Suspension of operation su group kuki zomi mar haiba wahi asina mahut sinbagi matangda zomi reunification organization ZRO na lebak pokpa numita yaningdaba phungdorakbaga loinana wafam khara tamlakli Supreme Court ki advocate Beswajit Singh amasung kuki civil society organization gi advisor na media housing da thamlakhiba advisory adugi matangda ZRO na wafam khara phungdorakli media organization editor publisher amasung correspondent singna su group kuki jo political group haiba wahi sijinagadabani ZRO na advisory note adu yengsinbaga loinana kuki haiba wahi adumak maru oina sijinarakbana chathariba peace process asida akaiba pirakpa yai ZRO haiba organization asi mayek sengba saktam amasung matik mayai leiba amani kumsing lisingani mangada India government ka su sign tongnaba matamda mayek sengna yaukhiba organization ni maduda natana United People's Front UPF ta wakalon manaba group sing punsinduna political agenda ama phangnanaba changsinbadasu ZRO saruk yari su group kuki zomi mar haina mahut sinnaba honarakliba adu media da lana campaign chathaba amani adu gumba thawong sing adu chatharoidabani haina akanba warning tarukli Kangpokpi district manung chanba Ireng naga khulda kuki khulai paiba singna khul asigi lanthum kaya amang ata thokalambata natana kuki len
ꯊꯣꯟꯖꯤꯜꯂꯝꯕ ꯊꯥꯖꯤꯜꯂꯝꯕ ꯑꯃꯗꯤ KNFPꯒꯤ ꯀꯦꯗꯔꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯐꯥꯎꯅꯔꯤꯕ ꯂꯝꯕꯤ ꯃꯇꯝ ꯀꯛꯇꯅ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯃꯈꯥ ꯆꯠꯊꯔꯤ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯦꯡ ꯅꯥꯒꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯈꯨꯜ ꯑꯁꯤꯒꯤ ꯒꯦꯠ ꯋꯦꯇꯤꯡ ꯁꯦꯠ ꯌꯥꯎꯅ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯣꯜꯗ ꯀꯨꯀꯤ ꯂꯦꯟ ꯑꯃꯗꯤ ꯁ꯭ꯇꯦ ꯑꯋꯦ ꯍꯥꯏꯅ ꯊꯥꯖꯤꯜꯂꯝꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯀ ꯁꯨ ꯇꯧꯅꯔꯤꯕ KNFPꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯦꯗꯔ 30 ꯔꯣꯝꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡꯒꯤ ꯃꯃꯥꯡꯗ ꯈꯨꯟꯖꯥꯁꯤꯡꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕꯇ ꯅꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯆꯠꯊꯔꯝꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯠꯊꯕꯅꯤ ꯍꯥꯏꯈꯤ Indigenous Tribal Leaders Forum ITLF-ꯅ ꯁꯤꯟꯗꯨꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯀꯨꯀꯤꯁꯤꯡ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯇꯦꯡꯅꯧꯄꯜ ꯐꯦꯔꯖꯣꯅ ꯆꯤꯡꯕꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯈ꯭ꯔꯦ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯋꯥꯔꯣꯜꯁꯤꯡ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯄꯥꯏꯅꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯍꯛꯅꯤ ꯊꯦꯡꯅ ꯐꯪꯕ ꯋꯥꯌꯦꯜꯗꯤ ꯐꯪꯗꯕꯒ ꯃꯥꯟꯅꯩ ꯃꯩꯇꯩꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯇꯣꯈꯥꯏ ꯇꯥꯕ ꯍꯥꯏꯕ ꯑꯁꯤꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯋꯥꯔꯣꯏꯁꯤꯟꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯌꯥꯎꯈꯤ ꯇꯨꯡꯗ ꯋꯥꯀꯠ ꯈꯣꯡꯆꯠ ꯑꯗꯨ ꯃꯥꯏ ꯄꯥꯛꯍꯟꯅꯕꯒꯤꯗꯃꯛ ITLF-ꯅ ꯊꯧꯔꯝꯗꯨꯕꯨ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯃꯔꯛ ꯑꯁꯤꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯇꯧꯅꯕꯗ ꯌꯥꯎꯔꯤꯕ ꯂꯥꯂꯣꯡꯂꯨꯞꯁꯤꯡꯅ ꯒꯧꯍꯥꯇꯤꯗ ꯀꯧꯈꯤꯕ ꯃꯤꯐꯝꯗ ꯀꯨꯀꯤ ꯖꯣꯒꯤ MLA 10ꯒꯤ ꯃꯅꯨꯡꯗ 5 ꯁꯔꯨꯛ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯈꯣꯏꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯗꯕꯒꯤ ꯄꯥꯎꯗꯤ ꯂꯣꯏꯅꯃꯛ ꯄꯤꯅꯔꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯂꯧꯕ ꯋꯥꯔꯦꯞ ꯑꯗꯨꯗ ꯁꯧꯒꯠꯀꯅꯤ ꯍꯥꯏꯕꯒꯤ ꯆꯦꯔꯣꯜꯁꯨ ꯊꯥꯔꯛꯈꯤ ꯍꯥꯏꯔꯤ ꯁꯔꯨꯛ ꯌꯥꯈꯤꯗꯕ MLAꯁꯤꯡ ꯑꯗꯨꯗꯤ ꯇꯤꯄꯥꯏꯃꯨꯛ ACꯒꯤ MLA ꯉꯨꯔꯁꯥꯅꯨꯔ ꯁꯅꯥꯇꯦ ꯆꯨꯔꯥꯆꯥꯟꯄꯨꯔ ACꯒꯤ MLA LM ꯈꯧꯇꯦ ꯇꯦꯡꯅꯧꯄꯜ ACꯒꯤ MLA ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞ ꯊꯥꯡꯂꯣꯜ ACꯒꯤ MLA ꯐꯨꯡꯖꯥꯡꯒꯤꯟ ꯕꯥꯜꯇꯦ ꯑꯃꯁꯨꯡ ꯁꯥꯏꯀꯨꯜ ACꯒꯤ MLA ꯀꯦꯃꯤꯌꯣ ꯍꯪꯁꯤꯡꯅꯤ ꯐꯨꯡꯖꯥꯡꯒꯤꯟ ꯕꯥꯜꯇꯦꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯨꯛ ꯌꯥꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯎꯕ ꯌꯥꯎꯗꯕꯒꯤ ꯃꯇꯥꯡꯗ ꯀꯥꯡꯕꯨ ꯑꯅꯤ ꯊꯣꯔꯛꯈꯤ ꯀꯥꯡꯕꯨ ꯑꯃꯅ ꯂꯩꯉꯥꯛ ꯁꯦꯝꯖꯈ꯭ꯔꯁꯅꯨ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯂꯩꯉꯥꯛ ꯁꯦꯝꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯅꯤ ꯂꯩꯉꯥꯛ ꯁꯦꯝꯖꯈ꯭ꯔꯁꯅꯨ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯨꯛ ꯅꯄꯥꯛ ꯇꯥꯅꯔꯛꯈꯤ ꯅꯄꯥꯛ ꯑꯃꯅ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯃꯈꯣꯏꯁꯨ ꯌꯥꯎꯍꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯄꯥꯛ ꯑꯃꯅ ꯌꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯥꯡꯕꯨ ꯑꯃꯅ ꯂꯩꯉꯥꯛ ꯁꯦꯝꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯇꯨꯡꯗ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯕꯁꯨ ꯁꯦꯝꯗ꯭ꯔꯕꯁꯨ ꯀꯨꯝꯖꯥ 2018 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯦꯖꯤꯁꯂꯦꯁꯟ ꯂꯩꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯝꯕꯤꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯁꯧꯒꯠꯄꯗ ꯋꯥꯔꯦꯞ ꯂꯧꯈꯤ ꯃꯔꯛ ꯑꯁꯤꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯒꯤ ꯀꯦꯗꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯌꯥꯎꯔꯤꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ AK ꯃꯤꯁ꯭ꯔꯥ ꯉꯔꯥꯡ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯒꯧꯍꯥꯇꯤꯗ ꯍꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯏꯝꯐꯥꯜꯗ ꯂꯩꯔꯤꯉꯩꯗ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯆꯠꯇꯨꯅ ꯀꯨꯀꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯈꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯗ ꯀꯨꯀꯤ MLAꯁꯤꯡ ꯌꯥꯎꯍꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯔꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕꯗꯨ ꯑꯣꯏꯊꯣꯛꯂꯣꯏ ꯐꯣꯡꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤꯗ ꯊꯥꯗꯧ ꯏꯟꯄꯤꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ ꯒꯧꯍꯥꯇꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯨꯀꯤ CSO ꯁꯨ ꯑꯃꯁꯨꯡ MLAꯁꯤꯡꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯀꯤ MLA 5 ꯈꯛꯇ ꯁꯔꯨꯛ ꯌꯥꯕ ꯑꯁꯤꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯄꯥꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯨꯀꯤ MLA ꯈꯛꯇꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯗꯧ ꯏꯟꯄꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯁꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯍꯛ ꯑꯗꯨꯅꯤ ꯊꯥꯗꯧ ꯀꯝꯃꯨꯅꯤꯇꯤ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯂꯦꯛꯇꯦꯗ MLA 10ꯅ ꯃꯍꯨꯠ ꯁꯤꯜꯂꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ 9 ꯑꯁꯤꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯣꯁꯦꯁꯇ ꯂꯦꯖꯤꯇꯤꯃꯦꯠ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯑꯃꯁꯨꯅꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯁꯤꯡ ꯑꯁꯤꯒꯤ ꯏꯂꯦꯛꯇꯣꯔꯦꯠ ꯄ꯭ꯔꯣꯁꯦꯁꯇ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒ ꯀꯝꯃꯨꯅꯤꯇꯤ ꯑꯃꯈꯛꯇꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯊꯣꯔꯤꯇꯤꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤ ꯀꯌꯥꯅ ꯈꯨꯟꯗꯥꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯈꯜꯂꯕ MLA ꯑꯃꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯁꯄꯣꯔꯠ ꯇꯧꯅꯤꯡꯗꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯂꯦꯝꯅ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ MLA 10 ꯑꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯗꯤꯃꯥꯟ ꯇꯧꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯊꯥꯗꯧ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯆꯦꯂꯦꯟꯖ ꯇꯧꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ
ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗꯒꯤ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯎꯃꯪ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯊꯥꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯅ ꯂꯝꯗꯝ ꯑꯁꯤꯗ ꯌꯦꯜꯍꯧꯉꯩꯗꯒꯤ ꯈꯨꯟꯗꯥꯔꯛꯂꯕ ꯐꯨꯔꯨꯞꯆꯥꯁꯤꯡ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯦ꯫ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯣꯛꯇꯨꯅ ꯊꯝꯂꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯁꯧꯒꯠꯂꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯅꯕ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯄꯤꯅꯕ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯅꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯌꯨꯠ ꯐ꯭ꯔꯟꯠ ꯍꯧꯃꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ.ꯑꯩꯆ. ꯖꯣꯟꯁꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤꯅ ꯃꯦ 3, 2019ꯗꯒꯤ ꯍꯧꯅ ꯑꯇꯝꯅꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤ ꯇꯥꯡꯒꯣꯏ ꯑꯣꯏꯅ ꯆꯥꯛꯂꯤ꯫ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯒꯤ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯌꯨꯝꯊꯣꯡ ꯀꯌꯥꯗ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯅ ꯅꯤꯜꯂꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯇ ꯇꯥꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯆꯤꯡꯒꯤ ꯂꯝꯗ ꯐꯪꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯕꯅ ꯆꯤꯡꯗ ꯌꯦꯜꯍꯧꯉꯩꯗꯒꯤ ꯈꯨꯟꯗꯥꯔꯛꯂꯕ ꯐꯨꯔꯨꯞꯁꯤꯡꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯏꯍꯧ ꯁꯥꯒꯠꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯦ꯫ ꯂꯣꯒꯤ ꯋꯥꯡꯃꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯅꯤꯡ ꯇꯝꯅꯕꯒꯤꯗꯃꯛ ꯁꯦꯝꯒꯠꯂꯤꯕ ꯑꯅꯧꯕ ꯂꯝꯕꯤ, ꯖꯔꯃꯟ ꯇꯥꯏꯒꯔ ꯔꯣꯗ ꯁꯦꯝꯕꯗ ꯑꯊꯤꯡꯕ ꯄꯤꯕ, ꯄꯣꯄꯤ ꯊꯥꯕꯗ ꯑꯊꯤꯡꯕ ꯑꯃꯗꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯀꯦꯝꯞ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯟꯗꯛ ꯏꯔꯦꯡ ꯂꯤꯌꯥꯡꯃꯩ ꯈꯨꯜꯗ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯊꯣꯛꯍꯜꯂꯝꯕꯇ ꯅꯠꯇꯅ ꯈꯨꯜꯒꯤ ꯆꯤꯌꯔꯃꯦꯟꯗ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯜꯂꯝꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯅꯨꯡꯗ ꯀꯨꯀꯤ ꯂꯦꯟ ꯊꯥꯖꯤꯜꯂꯝꯕ ꯑꯗꯨ ꯌꯣꯡꯅ ꯂꯧ ꯃꯄꯨ ꯇꯥꯟꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯃꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯀꯥ ꯍꯦꯟꯕ ꯂꯨꯖꯗꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯚꯥꯔꯠ ꯁꯦꯝꯕꯗ ꯀꯨꯀꯤ ꯂꯦꯟ ꯂꯩꯕꯥꯛ ꯑꯃ ꯌꯥꯎꯈꯤꯕꯔꯥ? ꯀꯥꯏꯕ ꯌꯥꯔꯣꯏꯗꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯣꯛꯇꯨꯅ ꯊꯝꯂꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯦꯝꯁꯤꯡꯅꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯍꯪꯂꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯀꯤ ꯃꯃꯥꯡꯃꯛꯇꯗ ꯏꯔꯦꯡ ꯂꯤꯌꯥꯡꯃꯩ ꯈꯨꯜꯗ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯄꯥꯏꯍꯟꯕꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕꯔꯥ? ꯆꯤꯡꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒ ꯇꯝꯄꯥꯛꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒ ꯈꯦꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯀꯔꯝꯕ ꯊꯧꯁꯤꯜꯅꯣ? ꯃꯅꯤꯄꯨꯔ ꯑꯁꯤ ꯅꯤꯁꯥꯒꯤ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯒꯤ ꯀꯟꯕ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯊꯧꯗꯥꯡ ꯅꯠꯇꯕ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯕꯨ ꯊꯧꯑꯣꯏꯗꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯦ꯫ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯅꯤꯡꯕ ꯀꯥꯏꯍꯜꯂꯦ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯚꯥꯔꯠꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯠꯊꯣꯛꯄ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯐꯝꯕꯥꯛ ꯊꯛꯇ ꯑꯆꯧꯕ ꯃꯐꯝ ꯀꯟꯗꯨꯅ ꯃꯤꯡꯆꯠ ꯀꯌా ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯦ, ꯂꯩꯈ꯭ꯔꯦ꯫ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯑꯆꯥꯟ ꯃꯤꯔꯥꯏ ナꯏꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯚꯥꯔꯠ ꯅꯠꯇꯕꯒꯨꯝ ꯐꯥꯎꯍꯜꯂꯦ꯫ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯚꯥꯔꯠꯇ ꯄꯨꯜꯂꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯍꯪꯅꯤꯡꯉꯤ꯫ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯥꯜꯂꯝꯕ ꯏꯔꯩꯄꯥꯛ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯟꯊꯅ ꯌꯦꯡꯂꯕꯔꯥ? ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯑꯃꯗꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯃꯇꯝ ꯈꯛꯇꯗ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ 30ꯅꯤ ꯆꯨꯞꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ IDPꯁꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯌꯨꯝꯗ ꯍꯜꯍꯜꯂꯨ ꯍꯥꯏꯕ ꯗꯤꯃꯥꯟꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯒꯤ ꯄꯥꯎꯈꯨꯝ ꯃꯔꯤ ꯂꯩꯅꯕ IDPꯁꯤꯡꯗ ꯌꯧꯍꯜꯂꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯋꯦꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯕꯁꯨ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯊꯥꯖꯅꯕ ꯄꯨꯔꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯇꯍꯥꯅ IDPꯁꯤꯡ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯆꯨꯝꯂꯣꯏ꯫ IDPꯁꯤꯡ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯅꯪꯍꯟꯗꯅꯕ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ 2024ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯤꯡꯁꯥ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯃꯔꯝꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ IDPꯁꯤꯡ ꯇꯥꯡꯀꯛ ꯅꯥꯏꯅ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯥꯡ ꯅꯥꯏꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯗꯤ ꯏꯁꯤꯡꯁꯤꯡ ꯐꯪꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯨꯝꯖꯥ 2025ꯒꯤ ꯅꯕꯦꯝꯕꯔ ꯑꯃꯗꯒꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡꯗ ꯗꯥꯏꯔꯦꯛ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔ DBTꯒꯤ ꯈꯨꯠꯊꯥꯡꯗ ꯇꯦꯡꯕꯥꯡ ꯐꯪꯍꯟꯕ ꯍꯧꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯅꯥ ꯂꯥꯌꯦꯡ ꯑꯃꯗꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯒ ꯂꯣꯏꯅꯅ ꯔꯨꯔꯦꯜ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯒꯥꯔꯦꯟꯇꯤ ꯁ꯭ꯀꯤꯝ ꯑꯃꯗꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯊꯧꯁꯤꯜ ꯃꯈꯥꯗ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯕꯖꯦꯠ 2025-26ꯇ ꯂꯨꯄꯥ ꯀꯔꯣꯔ 512ꯒꯤ ꯔꯤꯁꯦꯇꯜꯃꯦꯟꯠ ꯑꯦꯟꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯄꯦꯀꯦꯖ ꯌꯥꯎꯍꯟꯈ꯭ꯔꯕ ꯇꯨꯡꯗ ꯇꯥꯡꯀꯛ ꯅꯥꯏꯅ IDPꯁꯤꯡ ꯌꯨꯝꯗ ꯍꯜꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯌꯨꯝꯒꯤ ꯁꯔꯨꯛꯇ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯇ꯭ꯔꯤꯕ IDPꯁꯤꯡ ꯍꯥꯟꯅ ꯍꯟꯖꯤꯜꯍꯜꯂꯒ
ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯋꯥꯁ ꯌꯣꯖꯅꯥ ꯒ꯭ꯔꯥꯃꯤꯟꯒꯤ ꯃꯈꯥꯗ ꯌꯨꯝ ꯃꯁꯥ ꯃꯁꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯌꯨꯝ ꯁꯥꯖꯗꯨꯅ IDPꯁꯤꯡ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯔꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇ ꯇꯝꯄꯥꯛ ꯑꯃꯗꯤ ꯆꯤꯡꯒ ꯇꯥꯏꯅꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯔꯤꯖꯟꯒꯤ IDPꯁꯤꯡ ꯅꯧꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯌꯥꯅꯕ ꯂꯨꯄꯥ ꯀꯔꯣꯔ 35.93 ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ IDPꯁꯤꯡ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯌꯧꯍꯟꯈ꯭ꯔꯦ ꯃꯌꯨꯝ ꯃꯀꯩ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯌꯨꯝ ꯁꯦꯝꯖꯤꯟꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯨꯄꯥ ꯀꯔꯣꯔ 9.13 ꯀꯥꯏꯊꯣꯛꯈ꯭ꯔꯦ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯌꯦꯡꯁꯤꯟꯅꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯦ ꯀꯃꯤꯇꯤ ꯑꯗꯨꯗ DGP ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯃꯨꯡ 2,200ꯒꯤ ꯃꯤꯑꯣꯏ 10,000 ꯔꯣꯝ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯉꯝꯂꯦ ꯃꯈꯥ ꯇꯥꯅ IDPꯁꯤꯡ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯥꯒꯠꯂꯤꯕ ꯌꯨꯝ 4,000 ꯔꯣꯝ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯟꯐꯝ ꯌꯧꯔꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯏꯔꯥꯟꯒꯤ ꯀꯣꯅꯨꯡ ꯇꯦꯍꯔꯥꯟ ꯃꯅꯥꯛꯇ ꯂꯩꯕ ꯏꯐ꯭ꯔꯥꯟ ꯁꯣꯜꯇꯥꯅꯤ ꯀꯧꯕ ꯃꯁꯥꯒꯤ ꯆꯍꯤ 16 ꯔꯣꯝ ꯁꯨꯔꯕ ꯅꯍꯥ ꯑꯃ ꯈꯥꯃꯦꯅꯤꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯌꯥꯎꯏ ꯍꯥꯏꯕꯒꯤꯗꯃꯛ ꯉꯁꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤ ꯊꯧꯔꯥꯡ ꯑꯗꯨꯕꯨ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯃꯔꯝ ꯆꯥꯗꯕ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯍꯥꯏꯔꯤꯕ ꯏꯔꯐꯥꯟ ꯁꯣꯜꯇꯥꯅꯤ ꯍꯥꯏꯔꯤꯕ ꯅꯍꯥ ꯑꯁꯤ ꯇꯦꯍꯔꯥꯟ ꯃꯅꯥꯛꯇ ꯐꯥꯔꯗꯤꯁꯇ ꯗꯨꯀꯥꯟ ꯐꯝꯕꯅꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯦꯟꯇꯤ ꯒꯚꯔꯟꯃꯦꯟꯠ ꯄ꯭ꯔꯣꯇꯦꯁꯇ ꯁꯔꯨꯛ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯖꯅꯋꯥꯔꯤ 9ꯗ ꯐꯥꯈꯤꯕꯅꯤ ꯅꯨꯃꯤꯠ 4ꯅꯤ ꯆꯨꯞꯅ ꯇ꯭ꯔꯥꯌꯦꯜ ꯆꯠꯊꯔꯕ ꯇꯨꯡꯗ ꯃꯍꯥꯛꯄꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜ ꯍꯧꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯆꯩꯔꯛ ꯑꯁꯤꯗ USꯀꯤ ꯁ꯭ꯇꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯑꯃꯦꯔꯤꯀꯥꯟ ꯄꯨꯝꯅꯃꯛ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯊꯣꯔꯛꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯏꯔꯥꯅꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ USꯇ ꯕꯦꯖ ꯇꯧꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯛꯇꯤꯚꯤꯁꯠ ꯅ꯭ꯌꯨ ꯑꯦꯖꯦꯟꯁꯤꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯦꯝꯕꯔ 19ꯗꯒꯤ ꯏꯔꯥꯜꯗ ꯍꯧꯔꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ 9 ꯌꯥꯎꯅ ꯃꯤꯑꯣꯏ 2,000 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ Indigenous Tribal Leaders Forum ITLFꯅ ꯁꯤꯟꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯇꯦꯡꯅꯧꯄꯜ ꯐꯦꯔꯖꯣꯅꯆꯤꯡꯕꯗ ꯋꯥꯀꯠ ꯈꯣꯡꯆꯠ ꯆꯠꯈꯤꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯋꯥꯔꯣꯜꯁꯤꯡ ꯊꯥꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯄꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯍꯛꯅꯤ ꯊꯦꯡꯅ ꯐꯪꯕ ꯋꯥꯌꯦꯜꯗꯤ ꯐꯪꯗꯕꯒ ꯃꯥꯟꯅꯩ ꯃꯩꯇꯩ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯀꯨꯀꯤ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯇꯦ ꯇꯣꯈꯥꯏꯕ ꯍꯥꯏꯕ ꯑꯁꯤꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯋꯥꯔꯣꯏꯁꯤꯟꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯎꯈꯤ ꯇꯨꯡꯗ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯥꯏ ꯄꯥꯍꯟꯕꯒꯤꯗꯃꯛ ITLFꯅ ꯊꯧꯔꯝꯗꯨꯕꯨ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯛ ꯊꯠꯅ AK ꯃꯤꯁ꯭ꯔꯥꯅ ꯀꯨꯀꯤ CSOꯁꯤꯡꯁꯨ ꯎꯅꯈ꯭ꯔꯦ ꯍꯥꯏꯔꯤ India government Manipurbu Maikei Kayada Kangkhong Sahanaba Honari Haina All Manipur United Clubs Organization Amukogi President Sanjoy Sorokhaibamna Paumisingda Pongtokre Amukogi Office da Pangthokiba Paumisinga Unaba Amada Mangna Hai Hauji Oriba Manipurgi Tangdu Leitadaba Phibam Asi Tang Tabo Solution Ama Purakpa Ngamdribasigi Tekchak Punamak India Lengangna Pugadabani Ngasi Phawbada Manipurda Thokliba Irang Asi Loisindana Leribasi Thawoina India government na Silabra Haibagi Wahang Ama Chauna Hangba Yarakli Sanglaba Chahi kaya punna khundaminarokliba kanglup purupsing asi ngasidi khaibung lepnaduna hana sunanaba kaya leptana thoklibasi India lengangna thawoina sinba thoksil amagi makhadani mahangna makhatan hai ethnic line da Manipur bu machet thugaibaga loinana muthatpa amadi lekha tanaba sinba yaroi Central Force ki mamang maktada thodok-sing tholakpada yenglaga leibagi wanthok karino hanglagli Justice Committee ki Chairman Joy Chandra Konthokjamna Luchingba team amana Kanglada Ibudau Pakhangba amadi Ibendau Yaisna Khurumlaba matungda Justice Committee na Anglo Manipur War 1993 gi lanphamda saruk yakhiba athobasing ngasi phawbada thijilubada phanglakpa photo amadi mamising yawba calendar ama lebak miyamda puthokchare masina haurakliba naharolsingda hena ima lebak nungsi halakani hari lamdamasigi chakhot thorang taunabagi damak thagatkhiba MLA singna thamjari madudi matam amada Lepak Hairamba Ngasina Manipur onkraba ipa ipu singna khagi haibadi sina yauna aikhoigi lebak sandoklami nakal amadana ipa ipu singna takhel haibadi ngasina Tripura yauna
leibak sandoklammi aduga matam amada Cabo Valley Barak Valley Imphal Valley aikoigi lam oirami haibagi wari singbul sing asi ngasigi mihut singna nainafam thui ngasidi Kangleipak Manipur asi pikpa yaba pisilaklaba matungda Manipur gi ngamkhai highway sing phawba senaba ngamdre madugi mathakta ngasidi tampaktagi henba ngamdre haibasi ipa ipu singdugi macha mosuni haibada malemgi miyamgi mamangda ikai ningai oiri singda leiba MLA singsu singda chatlaga wa ama haiba tamda chatlagana wa ama haibasi tawroidabani masi awangba thaki politics nate masi asanba miyengsu nate anemba thaki politics ni masina chingamandi tam anigi marakta nungsinadanabagi maru hunba oina thui maram aduna miyamgi mihut oiragadi mihut ki wahanthok khangna thabak tawba haibadi achumba ngangba matam yaure haina phongdokhi Syed Mujibur Rahman Manipur Cricket Association ki thabak tawbada athingba thamle haina lona thingkraba KCP PWGMC unification ki PRO singkhai nganbana thadorokpa chirol amana phongdorakli chirol asina makhata na hai lup asigi Manipur miyamgi khusamna duna chananabagi power house ni hariba Manipur da masama uphaba mating leiba sanaroi kaya puthoktuna malemgi masana kaya da saruk yaduna mana kaya purakpa ngamnaba kanna honaringaida khuraki ina lai saba khara yaurambasi tasengna laibak thibani haukiba chahi cha kaya dagi Kangleipak Manipur da aphaba chanaroi kaya puthoknaba lup asina hakthengnana amadi nakoinana thabak tawduna laklingai cherek asida Thobal district ki Lilong Taidel makhongdagi Syed Mujibur Rahman Manipur Cricket Association ki mingda chanaroi singdagi senja thumjaga mari leinaba thabak tawrambasi tasengna laibak thibani chanaroi singdagi senja thumja tawrambaga mari leinaba thabakta chenariba Syed Mujibur Rahman sahi ahum Manipur Cricket Association ki thabak thawram amata yawba yaroi mahaki mathakta lupna sahi ahum gi oina athingba thamle hairi National Mission ki thausil makada economically weaker section ki mathakta leiba lairaba imungi miyoi sing amadi mahirui singi sit chada kun manga lemna pigadabani asigumba thausil asi ningthina chatna hanba yanabagidamak lengakna right to education act ki makada mayek sengba chatnaba yaba rule semnanaba khanghankhre RDE act ki makada private unaided school singda lairaba imungi mahiroi sing ming chanbada kudong chadaba kaya mayoknariba adu kokhannabagi pandamda sit chada kun manga pigadabani makhoina hek changlakpa matamda kudong chaba adu phanghanbaga loinana lemna mahi masin tambagi kudong chaba phanghangadabani Justice PS Nars Samha amadi Justice Atul S Chandrakargi bench na hai chap chaba rule leitrabasu angang singda lemna amadi sungsoi soidana mahi tamangadabani haiba RTE gi article 21A da yaujaduna laribani National Commission for Protection of Child Rights su admission tawba matamda standard operating procedure ngakpuga loinana chada kun mangagi kota lahengadabani wafam asi mahausana oipham thokpani logi mitengda hektamak namduna chanahanba adumakti oide bench asina makhata na hai lairaba imungi angangsing aduda admission tawge hairakpa matamda yaraktaba tarabadi makhoina courta chatuna wakatpada khudongchaba kaya mayoknagadoribani phimam asi yenglaga lengangna chapchaba chanahanba yaba rules and regulation ama semgadabani haiki Manipur kumja lising ani taramapal gi December 13 digi inner line permit system chanaba haukraba su ek asigi mathau mangam ningthina pangthokpa ngamdri haina maikei kaya digi lauri Manipur da chanariba ILP asidi maya yaudaba kai amadi utong ahobada ising haibani haina miyamna penadringai chairak asida Manipur ga masung mamanaba lebak ama oiriba awang nongpok state ki Arunachal Pradesh tadi information technology IT na monitoring tawduna ILP system bu hena mapangal kankat hangadori IT monitoring tawduna ILP system bu mapangal kankat hangadori ba asiga mari lainana civil secretariat review meeting ama saruk yaraduna CM na haikibada state lengangna illegal immigrant thingnaba amasung permit sing lana sizinaba thingnaba technology na luchingba inner line permit system ama semgatlagani indigenous rights amasung rules of law ngak senba asi lengak asigi khwaidigi maru oiba thodangni haina phongdokhi Kolkata da Nipah virus ki positive oiba case ani thengnare positive oiraba mioi animak North 24 Parganas district ki Barasta leiba private hospital amagi medical staff ngaktani haina West Bengal lengakna phongdorakre West Bengal gi virus research and diagnostic laboratory
दा टेस्ट तौबदा मियोय अनि पॉजिटिव ओइबा थेंगनखिबनी नर्स की सिनफमदा लैबा मियोय अनिमक हौजिक प्राइवेट हॉस्पिटल अमदा लायेंग चथरी हाइना वेस्ट बेंगल की चीफ सेक्रेटरी नंदिनी चक्रवर्तीना अमदी हेल्थ सेक्रेटरी नायरनना पुन्ना थादोकपा चेरोल अमना फोंदोरकली मखा तारकपा पाउदा निंग तंबदी नीरगा फंगदबा नत्ते जिहाद की मतेंगना फंगदबनी हाइना लास्कार ई ताइबा LET की कमांडर अबू मुसा कश्मीरीना फोंदोखरे सोशल मीडिया प्लेटफॉर्म X थागलकपा वरोल अमदा महाकना हाइकी जिहाद की फिराल पाइदुना पॉलिटिशियन नत्रगा मियोय अमतना पाकिस्तान दा लेंगाक पाइनबगी राइट लैते जिहाद की खुथांगदा मिचम मियाम की अपांबा फंगनबा हनबा लैतना होनखिगनी LET की अतोपा लुचिंगबा मोहम्मद अफर रानाना हंदकी प्राइम मिनिस्टर शहबाज शरीफ अमदी आर्मी चीफ जनरल आशीष मुनीरबू मराल सिबा वाफम कया फोंदोखिबगा लोइनना लेंगाकपसिंगी मथक्ता अकनबा थबक लखोलगनी हाइना लौथोकपा लैख्रबनी मखा तारकपा अरोइबा पाउदा एडिटर कलमदगी मचंग ओइबा पाउ अमन लखचरी मणिपुर की MLA सिंगना मणिपुर द थोकलिबा इरांग असि भारत सरकारना लोइसिन्नबा करिगिदमक्ता होनबा ngamdribano हाइना हंगबा ngamdabagi maram karino मणिपुर थोकलिबा चही अहुम फारकदोरबा इरांग असि ngasi फावबा भारत लेंगांगना लोइसिन्नबा लौखटफम थोकबा थौदांग अदु लौबा ngamdriba करिगिनो हाइना अइखोइगी मिहुत ओइदिबा MLA सिंगना भारत लेंगाकी मफमदा सुपनगी वहाई अमा फावबा हाइजबा ngamdabagi मवंगदा यामना तोना लैरिबा असि करिगिनो हाइबा वाहंग अमा लागली निंगथौरोल कयागी हक्तक्तगी मनिंग तंबा मणिपुर अमा ओइना मणिपुरदा पुन्ना खुंदामिनरिबा कांगलुप फुरुप सिंगदा नुंगसी चानना हिंगमिनादुना अमगा ताथोक तासिन तौनादुना लैमिनारखिबने अदुबु ngasidi manipurna india da tiluraba matungdagidi manipur gi apunbagi saktam adu mami samlakpagi phibam da lakpagum taure manipur da punna khundami ba yellow furup singi marakta amaga gi marakta nungsinada bagi hu kamsinduna khanahanba amadi hana sunahanbagi thabak phawba chatharakle masigi mathakta manipur da punna khundami ba yellow furup singi marakta yumdang bana kainaba oina थोकपा हाइबदुसु याक्सिलक्तुना मणिपुर की अपुनबा ngangkhai manungdagi tonganba kanglop furup khaidokतुना फुरुप की ओइबा ngangkhai तानबा यावरकले मसिगी मयेक सेंगलाबा कुदम हाइबबु कुकी सिंगना मणिपुर की अपुनबगी ngangkhai manungदगी लेजिस्लेचर यावबा यूनियन टेरिटोरी अमा पीगदबनी हाइदुना अकनबा इहो खोंजंग संगसिलक्तुना मणिपुर की अपुनबगी सक्तम थुगाइनबा होनरकलिबा असिनी कुकी नारको टेरोरिस्ट सिंगना मणिपुर की अपुनबगी सक्तम थुगाइनबा होनरकलिबा असिदा भारत की प्राइम मिनिस्टर नरेंद्र मोदी यूनियन होम मिनिस्टर अमित शाहनदी कुकी सिंगना तालिबा तोखाइबा यूनियन टेरिटोरी अमा पीगदबनी हाइबसी ओइथोकलारोय हाइना फोंदोखिबा लैख्रे अदुबु मखाताना कुकी नारको टेरोरिस्ट सिंगना मखोइना तालिबा यूनियन टेरिटोरी असि पीगदबनी हाइदुना आइन काइबा थबक कया मथंग चथरक्तुना मतमदा चथरक्लबा मतमदा भारत लंगांगना तुमिना लैथोकलिबा असि करिगिनो हाइबा वहंग अमसु चोंथोरकले मणिपुर थुगाइदुना मणिपुर की अपुनबा ngangkhai manungdagi लेजिस्लेचर यावबा यूनियन टेरिटोरी अमा पीगदबनी हाइबगी दाबी तौरिबा असि भारत लंगाका सु तौनरिबा कुकी लालोलुप हाइबदी KNO UPF की असिना मांगजिल थादुना चोंथोक्तुना अचौबा थौदांग लौरी असुमना भारत लंगाका सस्पेंशन ऑफ ऑपरेशन सु चनरिबा कुकी लालोलुप अनिना सुगी ग्राउंड रूल फोंगना थुगाइदुना मणिपुर मचेत ताहलगा कुकीलेन सेमनबा थबक चथरकपा मतमदा करिगी तुमिना लैथोकली भारत सरकारना तौरिबा थौंग असिना ताकपदी मणिपुर की अपुनबा सक्तम थुगाइरगा कुकीलेन सेमनबा होनबदा भारत लंगांगना फोंगना छौगतलबरा हाइबगी चिंगनबा अमा मणिपुरी मियामदा पोखले मसी पंगाई हाइजनबा नते ओइरकलिबा मणिपुर थुगाइनबा इहो खोंजंग कुकी कुल मिलिटेंट सिंगना फोंगना चथरकलिबा असिदा भारत लंगांगना पाइखतफम थोकपा थबक अमता पाइखतना लैरकपा असिदा चोंथोरकपा वहंग सिंगनी मदुना भारत लंगांगना मणिपुरदा येंगलिबा मीटिंग असि करंबा मीटिंग नो हाइबा असि अचौब वाहंग अमा ओइरिबनी मणिपुरदा थोकलिबा चाही अहुम फागदोरबा इरांग असि भारत के अतोपा स्टेट अमदा थोकलंबा ओइरबदी नहालना भारत लंगांगना लोइसिंदुना तंगदु लैताबा हाइबदु ओइरमलगनी होनरमगनी खुदम ओइना हाइरबदा पाकिस्तान भारत के अपुनबा सक्तम थुगाइनबा चथरकिबा कारगिल वार अदु सुपनगी था अहुम फादना भारत लंगांगना लोइसिनबा ngamखी मसिगी मथक्ता भारत के प्राइम मिनिस्टर नरेंद्र मोदी की स्टेट अमा ओइरिबा गुजरात अदुंगै मुस्लिम अमदी
Hindu singi marakta achauba riot ama thorakpa matamda numit mangani fadana loisinduna santi purakpa ngamki matau asumna Manipur thokliba chahi ahum pharakadoroba irang asidi Bharat Sarkarna karigidamakta loisinaba honadribano masina takwadi Bharat lengakna Manipur miyambu nungside Manipurda leiriba kanglup maselge marakta nungsi nahandana khana chainahanduna Laitadaba Manipur ama oina thamnaba honarabara haibasi Manipur miyamgi chingnaba amani aduga khwaidagi ngakliba amana Manipurgi miyamgi mihut oiriba MLA singnasu ngasi phawba makhoi amata oina punsinduna irang asi loisinnaba lawpham thokpa thodang adu laudana Bharat Sarkarda isang thongna taknaba ngamdana mipangdagi saklol lauduna haujiksu lairiba asini aduna maram oiraga Manipur lengakna thokliba irang asi loisinduna Manipurgi apunbagi saktam kahendana Manipur amadi Manipur miyambu thamoi sengna nungsi haibadu thabakna utpham thoi haina aikhoigi miyamgi mihut oiriba MLA singna Bharat lengaki maphamda ichang thongna taksinpham thokpani